ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪꯗ ꯅꯨꯄꯤ 5 ꯌꯥꯎꯅ ꯃꯤꯑꯣꯏ 15 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ, ꯀꯥꯔ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ Indo-Myanmar border da NACN IM cadresing oigani chingnabasinga nongmai kapnabada KNAB gi cadre mari sire. Tronglaubi bomb blast ki victim singi damakta Shillong da laiba Manipuri Association singna candlelight vigil pangthokre. Union Minister Ramdas Biathawale na Amit Shah ga unaduna Tronglaubi thodok ki victim singda justice phanganana taksinkhre. Amasung nauna state asida irang thoklabasu Chief Minister Khemchana state asigi law and order ki fibam fagatle haikre. Mayambu khurumjari ISCOM media gi Manipuri paumi eng tabiri ba khwai punamakpoi pinki okramna taram nokchari pungjasi faubagi maruiba pausing pizari. Tronglaubi gi thodokpu yaning daba phongdoktuna Bisnupur district hospital mapa Bisnupur thongkhong amadi ningthaukhong amadi thinungaina chingba mafam singda khoisaunaraba miyamna thoklaktuna lambi thingbagi khongjang changsinbada security force ka akanma moongda buknakhre. Nakal ani ki marakta muknabada security force ki maikaidagi tear gas na chingba kapthorakpadagi yamdrabada nupi 5 yauna mioi 15 hena asokapan nangle hairi loinana ihau asida khoisaunaraba miyamna lambi thingbagi khongjang changsillingaida Thauduna lakhiba car ama mai thadoktuna amanga ta thoganki panba yabadi Tronglaubi gi thamoi soklaba thodokka mari leinana khoisaunaraba lamdamasigi miyamna chatliba tha asigi tang tare tagi mafam kayada makhal makha kayagi khongjang changsinduna kuki militant sing amadi CRPF ki thawong singbu yaning dabu uttuna lakli khongjang asigi manung channa ngasisu Bisnupur district ki miyamna pung amarom tarak matamdagi hauduna district asigi tongan ba mafam singda lambi thingduna amadi tire na chingba mai thaduna chathok chasin tawbada athingba pikhi Myanmar da base toba Kuki National Army Burma KNAB gi kadar mari aina thingkraba Naga ki lalhulup National Socialist Council of Nagalim NSN IM gi kadar singni chingnaba singa Kamjong district ki Indo-Myanmar ga tainaba border Fayang village da nongmai kapnaba gi thodokta hatkibaga loinana hatkraba KNAB gi kadar sing dagi khutsu khulai kaya phangba ngamkhre hairi thajabaya ba pau amagi matung inna thodok adu Kamjong district ki Myanmar border ga taina bada leiba asang khulen amadi Fahiyang khulgi taina ba mafam amada ngarang ayuki pung 9 dagi na tara faubagi manungda Myanmar da base toba lalaglup KNAB gi kadar singna changsillaktuna NSN IM ni chingna ba kadar singda atamna na attack toba haurakhi NSN IM na KNAB gi kadar singda handuna nongmai kapada mafam atuda chauna nongmai kapna bagi thodok thoktuna KNAB gi kadar mafam atuda sikhi aduga kaya amana asok apan nangki hairi nongmai kapna bagi thodok atuda asopa KNAB gi kadar sing sokhaudaba KNAB gi kadar singna Myanmar border romda puduna chatkhi hairi tungda
NSN IM gi cadre singna KNA B gi asiba cadre singna pairamba afaba makhal gi khusu khulai sing phangba ngamki hairi panba yai kamjong district ki khulsing maru oina namli wangli asang khulen choro hairiba khulsing asi Myanmar border ga tainana leiba khulsing ni Meghalaya gi Shillongda leiba Manipuri Singi Association ahumna tha sigi taruk ke hingnong yai matungda Bisnupur district ki Tronglaubi awang lekai da kuki militant sing bom pokhai handuna leikhidaba pikliba machin manau ani gi mafamda ngarang candlelight vigil pangthoktuna awaba amadi ikai khumnaba utkibaga loinena Shillong Manipuri Students Union gi General Secretary Lamyan bana pukning wakhal phadaduna conflict ki mahutta santi oina leiminanaba community khudingmakna hotnaminasi hairakli Thauramgi saruk ama oina Shillong Manipuri Students Union Meghalaya Manipuri Welfare Society amadi Manipuri Women's Association singi mahut sinduna lamyan bana makha taraduna hai Shillongda lariba Manipuri singna Tronglaubi gi thogdokta leikhidraba singda condolence tawbaga loinena imung manunggi awaba singda saruk yari amadi imung manunggi awaba sing Wahaina kokhanba ngamdrabasu asigumba awaba taraba matam asida miyamna lepli haibasi imung manungna khanbiu hairi Makna makha taraduna Shillongda Manipuri sing punduna awaba phongdokliba asi politics tawbanate miyoibagi haunabi matung inna leikhidaba sing atuda ikai khumnaba utpani asigumba thogdok asi matungda amukhana thoktaba oirasanu haiki Association sing asina Tronglaubi thogdokta leikhidaba singi mafamda awaba amadi nungaitaba phongdokhibaga loinana lengak asina Manipur state ta ingtappa hanjilaknanaba hotnagadabani haina phongdorakli Tronglaubi gi tamthiraba thaudoki matangda akanba action laukhatuna victims singi justice phangalu haina Social Justice and Empowerment gi Union State Minister Ramdas B Athawale and National President Republican Party of India na Union Home Minister Amit Shah da taksin khre thogdok asiga mari leinana Union MOS ki office tegi Union Home Minister da pisin kiba cherol amada wafam asi taksin khibani cherol aduna hai Bisnupur district ki Tronglaubi da tha asigi taret ki ahingnong yai matung da thokiba tamthiba thogdokta bom kapsin bedagi maitai furup ki pikliba chahi Mari suraba angang nupa macha amaga supnagi tha manga khakta ngairiba angang nupa macha amaga leikhidaba thogdok asi terrorist ki attack ni attack aduda pikliba angang ani aduna victim oihobani hairiba terrorist ki attack asi maitai gi icham chamjaba imung amada bom kapsinduna kapsin badu khaknate Manipur da tangdu leitaba halaktana bacha tharapa attack ni asigumba tamthiraba attack asida mahaki maikai tegi akanba moong da condemn tawi pumnamak asigi yenglaga hairiba tamthiraba attack chathaduna pikliba angang ani hatpada chenaba singi mathakta akanba action laukhatlu thogdok adugi matangda khudakta investigation chatha handuna chenaba sing chapchaba chairak pigadabani Loinana victim ani gi fangfam thokpa justice phangalu Manipur da tangdu leitaba amadi miyambu asok apan yawhandana thamnanaba ahanba priority oina thabak tawbiyu haina cherol aduna makha takhi State asigi ching amasung tampaki mafam singda nauna irang thokpagi thokdok sing leirabasu Manipur gi security ki situation asi fagalakle haina Chief Minister Yumnam Khemchan Singh na phongdokre Chief Minister Khemchan na ngarang Assam Rifles ki Director General Lieutenant General Vikas Lakhera unaraba matungda wafamasi phongdokladuna mahakna makhata na hai DG Assam Rifles ka unakhiba aduda hauzik Manipur gi oiriba law and order ki fibam gi matangda kupna wari sanaduna state asigi security amadi law and order soidana improve oirakani haibagi thajaba sing thamki hairi
Manipur state asida inkum jali singani ga supna kungo humdoi gi megi ahum dagi haurakhiba maitai amadi kuki furup ki marakta thokliba ethnic violence asina maram oiraga mioi chani ga homfurom punsi manghankhre state asigi ching amadi tampaki mafam singda nauna tha amarom sida irang thoklakpadagi tension wangna leiri chief minister na facebook ta thagalakpa post amada state asida santi amadi tangdu laitaba purakna bagi damakta mahakna assam rifles ki luchingba singa unaduna paikhatpa yaba thabak sing paikhatna ba khanakre government amadi security agency singa ningthina coordinate pinaduna paikhalakliba thabak sing asina haujikti security gi fibam asi fagalakpa uba fangle haiki mahakna hai miyam gi punsi ngakna ba safety kanglo furup sing amata oina nungsi chanana leminana ba hotna ba haibasi lengak asigi khwaidagi maru oiba thodang oina loduna thabak sing paikhatuna lakli state asida santi nungsi chanana lemina hanba amadi miyam gi yaifana ba hotna bagi damak government asina central approach oina changsilli haiki Amaromda ikui dringay da tronglaw bida bom pokhai handuna angang ani hatkiba CRPF na nongmay kapada miyoy sikiba kaya amana asokapan nangkiba amasung naga singna namna taba ukrul district ta arm group ki marakta nongmay kap na bagi thogdokta BSF jawan ama sikiba thogdok sing asina ground situation da yamna volatile oiba maong amada leiri adubu thogdok sing asi thokrabasu security forces singna irang namthanana ba akan ba maong da hotna duna leiri haiki Father of Indian Constitution haina khangnaba Dr. Bhimrao Ramji Ambedkar miyamna Bhimrao Sen haina khangnariba India gi saknairaba jurist economics amadi social reformer asigi chamaga kunga manga suba birth anniversary ki thoram ngasi nitaipa chuthekta leiba thambal sanglenda BJP Manipur Pradesh na sinduna pangthokre thoram asida Chief Minister Yumnam Khemchan Singh Rajya Sabha gi MP Sanajaw Balai Semba MLA Karam Shyam MLA TS Basanta BJP Manipur Pradesh ki President A Sarda Devi amasung BJP ki Thomi Singh Dr. BR Ambedkar gi murti da laisu katuna ikai khumna ba utkhi 11 Sagolban Assembly Constituency ki MLA RK Imo Singna Union Home Minister Amit Shahada Aiba Cherol Pishanduna Thasigi Taruki Ahing Nongyai Matungda Bisnupur District ki Tronglaubi Awang Lekaida Kuki Militant Singna Bom Pokhai Handuna Pikliba Machin Manaw Ani Hat Kiba Amadi Apokpi Mamana Tamthina Sokhan Kibagi Thogdok Asi National Investigative Agency NIA time bound oina inquiry tawhanana ba amadi Manipur gi oina census operation sing National Register of Citizen NRC chatharaba matungda pangthoknana ba haijakre hairi MLA sinangarang Home Minister Amit Shahada pisin kiba ai becherol aduda terror outfit singna tronglaubi da bom pokhai handuna pikliba angang ani hat kiba thogdok asi yamna thamoi sokpa thogdok amani thogdok asibu NIA da time bound oina thigat handuna January ba terrorist sing phaduna akan bachairak pi bada natana terror outfit sing asi marufangna muthatpa tangai fade hairi mahaki cherola sida Manipur state ki oina irang na maram oiraga lamjena duna relief camp sing da lariba internally displaced person sing asi masa masagi mayumda hanjendraba makai census operation gi manungchen house listing tawbada kaya khudong chabadi achumba report sing phangba ngamloi hairaduna UDP sing asi ningthina relocate tawraba matungda census ki thabak thauram sing paikhat hanbiu haina appeal tawki maru oiba dabi ahum maki cherol aduda palladuna Manipur gi state oina NRC ningthina tawraba matungda census ki exercise sing hobana bona fide Indian citizen singna democratic representation ningthina tawhanba ani shuba illegal immigrant sing masak khangdoklaba matungda electoral roll sing degi lokthokpa amadi bogus voter sing Manghanba amadi hauzik voter list sing da aranba amadi asoiba lairiba sing asi semdoklaba matungda delimitation tawba asini hairi Election Commission of India na Aadhaar voter linkage tawnanaba paikhatliba khongthang asi palladuna mamangi government matamda sasinaba Aadhaar card
लिसिंग होमफु मंगा फागटपा ngamkhibasina state asigi yellow furup singda achouba threat amani maram asina sasinaba Aadhaar card sing asi loina masak khangdoktuna manghalaba matungda linkage exercise sing hauhanbada achumba khongthang oigani hairi mahaki cherola sida tampaki oina politically significant oiraba tampaki general seat sing ni haina classified tawriba assembly constituency nifu asida constitutional protection pibinaba हाईखिबगा लोइनना चिंगी constituency सिंगदा reservation पीबगुम हाइरिबा तंपाकी सीट सिंग असि तंपाकता लेरिबा येलो फुरुप सिंगी ओइना रिजर्व तौदुना demographic imbalance थोखनबा अमदी लमदम असिगी socio cultural identity सिंग preservation तौबा ngamननबा होटनबियु हाइना अपील तौखी Chief Minister Yumnam Khemchan Singh nangarang nauna semgatliba Imphal International Airport ki new integrated terminal building sabagi thabak thauram sing yengsin khibaga loinana official singna nauna paikhatliba project asina airport asi pung kunmari operate tawba ngamlagani haina phongdokre Chief Minister gi airport yengsin khongchat aduda Airport Authority of India gi makok thongba official singna airport asida paikhatliba project singi hauzik leriba progress sing paudam ki airport asigi anauba integrated terminal asi Yasnant Engineers and Contractors Private Limited na sabani wari sanaba aduda Chief Minister na official sing the state government na paikhalakliba project asi matam chana loisinba ngamnabagi damakta pangba yaba mateng sing pangani haikhibaga loinana airport asigi air cargo terminal gi operational status singsu yengsinki airport asigi oina nauna sariba integrated terminal asi saba loibaga airport asida passenger capacity henkatlagani amadi efficiency oina operation tawba ngamlagani hairi anauba project asina airport asi hauzik nongmada pung tarani thoidigi taramari fawba operate tawriba sidagi pung kun gamari mathau tawragani aduga airport asida chahi amada passenger million 1.39 leiriba sidagi million manga da hengatpa ngamlagani amadi hauzik leiriba parking infrastructure expansion tawduna parking capacity gari chamadagi gari listing amaga supna marfumapan ka park tawba yaragani hairi Ngarangi Chief Minister Khemchan gi airport yengsin khongchat aduda state ki makok thongba official sing maru oina Chief Secretary Punit Kumar Goyal Additional Chief Secretary Transport Anurag Bajpai Commissioner to the Chief Minister N Ashok Kumar Director of Transport KS Daina Devi Chief Engineer PWD CS Biswachandra Singh amasung Airport Authority of India gi official sing su saruk yakhi Chief Minister na Imphal Airport ta Chatringai ki mamangda ngarang Imphal gi pauna bazada semgat sagatliba sing yengsinki amadi Chief Engineer PWD da mafam asida paikhatliba thabak sing quality leina matam chana loisinabagi pautak su pikhi Ukhrul District ki Village Authority na khul singda Central Security Forces sing changba thingbagi thokiba order adubu Kangpokpi District ki Sadar Hills ta base tauba Ihang Bungpi Working Committee IBWC na akanba maongda condemn taubaga lonena Village Authority ki order asi khudakta handokadabani hairi Committee asina thadorokpa cherol amada tha asigi tarani thoida Ukhrul District ki Raudai TM Kasom Village Authority na security restriction notice issue tawriba asi aina yade chatnaba yaroi thong asi constitutional authority atamnana challenge tawbani hairi Village Authority ki notice asi khul asida security force singi movement amadi operation sing chathaba yadana ba sinbani security force singda athingba thamba local body singda sakti leite hairi committee asi ki cherol na makha taraduna security force singi deployment amadi functioning tawhanbagi decision asi
state amadi union government na lepkadabani security force singbu control tauba ain gi matung ina operation taubada athingba piba asi village authority da legal standing leite hairi Manipur Village Authorities in Hill Areas Act 1956 paladuna committee asina hai village authorities singna khulgi manungda akaknaba administration amadi customary function sing pangthoktuna lamgi chayetnaba community gi resource sing management taubagi ayaba piri aduga national security matters sing policing natraga armed forces deployment taubagi matangda Village Authority singi jurisdiction leite hairi Village Authority asigi mathakta mari leinaba lenga ki authority singna khudakta intervention piduna thokiba notice adu null and void ohengadabani amadi sensitive oina leiriba khul singda security forces sing matik chana thamduna irang phadana bohonagadabani hairi State asida Manipur Police amadi Central Security Force singna leptana ching amadi tampaki chingningai oiba mafam singda chatharakliba counter insurgency operation ki manung channa ngarang security force na militant ahum faba ngamkhibaga loinena khusukulai kaya fagat pangamkhre amadi coordinated operation da bunker sing thugai khre hairi police ki pawgi matung inna Thobal district ki manung chanba Lilong Haurebi makhalai kaida security force singna chathakiba search operation da aina thingkraba lalu Kangleipa Communist Party ibungo ngangom function gi Samnabani haiba hianglam awanglai kaidagi mioi ani kakching CDO da attach toba Havildar Elangbam Surjit Singh amadi Maibam Ronaldo fabangam khibaga loinena police na Ronaldo dagi service pistol ga loinena live round mapan fagat pangam khre hairi Manipur police amasung Assam Rifles ke apun batim amana ngarang Assam gi Hojai district ki Lanka police station ki manung chanba Rupnagar da chathaki ba search operation da aina thingkraba lalolup Revolutionary People's Front RPF amadi Sigilanmi Sanglo People's Liberation Army PLA ge active cadre ni haiba Hodam Roman Singh alias Naubi chahi kuntraga mapan asi fabangam khi hairi Security Force sing na makhatana Ukhrul district ki Litan police station ki manung chanba Mongkot Chepu da chathaki ba operation da khul asigi akoibada saduna thamlamba bunker sing thugai ki baga loinana mafam adudagi kapthorakpa nongmai tokning kuntraga manga fangbangam khre hairi Security Force na Kangpokpi district ki Cycle police station ki manung chanba Tingpi pung amadi Lapland khul sing da chathakiba operation da country met bold action single barrel manga local da saba nongmai ahum .36 hand grenade ama 7.62 mm ammunition ani charger ga loinena radio set ani fagat pangam khre hairi Haukiba chahi kayagi mamangdagi hairoki miyamna ngak senduna yoktuna lakliba umang ama oina leizaraklaba khulgi uyok asi haukiba nongmaijing numita paktaknana mai chaklakpadagi kanbangam haure mai adu yamna kanna chaklakpa ubadagi eco network manipur gi thomi single loinana hairok part 3 da leiba hairok development club ISDC Kabo Laikai Development Association KDA amadi Khuman Youth Development Club KYDC gi thomi singna changsinduna lamai chakpa adu kanbagi thabak chathaki khul asigi mamangda Tengnopal district ka tainana leiriba khulgi miyam na ngak senduna yoktuna lakpa sida hairok part 1 amadi 3 da leiriba club singna mapung oiba thodang loduna lakpani hairi mamangda su umang asi lamhen tu hen bakharana itattatana mai tharambagi thokdo kaya laikhre adubu matam chana changsinduna kalhobadagi ngasi fauba umang asi mahusagi phibamda leirakpani hantak lamai tharambagi thokdok asi su umang asibu manghanba pamba miyoi kharana atamnana tawbani haina chingnaba lei hairi Environment kanana bohotna bada miyam amadi department na akan bathabak paikhatlingai chairak asida asigumba laibak thiba thong sing chatharak pa asi taraina laude masi makha tana tawbiganu amadi umang asi yokhatpada aikhoi khuding maki thodang lei haina eco network manipur gi president sinthangamba laishramna pauzelakli mahakna makha tana phongdorakpada umang asi miyoi khakki lanai gi property nate maram aduna umang sing asi aikhoi punna yokhatminasi makha tana chingda lamai thabiganu umang
वामंग योखतुना महौसागी खल काइथरक्लिबा सिदगी अखोइना खरदंग ओइरबसु कन्ननब होटनामिनसी लोइनना हौजिक लैरिबा खुलगी उमंग असी हैरोक मियामगी अमत्ता ngairaba लन अमनि हाइबा असी खंगमिनरगा मखा ताबा सिगुंबा लामै थाबगी थबक असी तौबिगनु हाइना अपील तौरक्ले Mission for Integrated Development of Horticulture MIDIs 2025 to 2026 की मखादा ngarang none district headquarter gi longmai part 4 da nongma gi oiba training program pangthok kalen thada thagadaba mahi marong singi maru sing amadi farming input sing yenthokre ngarang pangthokiba program aduda Dr. Rosan Dangmai district officer horticulture and soil conservation none and Tamenglong amadi Samuel Gangmai assistant agriculture Officer AAO None Tamenglong Singna resource person Sing Oina Sarukyaki District Asigi Lomi Nifuna Sarukyaduna program Asigi Kanaba Singh Panghanki Pangthokiba program adu District Horticulture and Soil Conservation Office None and Tamenglong na Sinbani Thauramga Mari Lainana Dr. Rosan Dangmai District Officer Horticulture and Soil Conservation None and Tamenglong na Phongthokibada Pangthokliba program asi None District ki Khangatlaba Lomi Singda Agriculture amadi Horticulture gi Pothok marang kaina puthok handuna makhoi punsi mahingda nungai hanba amadi sel thumgi fibam sing fagatna ba honabani Lomi sing asina makhoina thagadoriba mahi marong singi matangda office asida laktuna tanaba amadi pothok sing puthokpa loiraba matungda feedback sing khangalakadabani haina phongdokhi Loisilakpada maroiba pau amukhana thamsari Bisnupur district da changsilliba miyamgi akanba khongjangda nupi manga yauna mioi tara manga hena asoka pannangkhre car ama mai thakre Indo-Myanmar border da NSN IM gi gather sing oigani chingnaba singa nongmai kapna bada KNAB gi gather mari laikhidre Tronglaubi bomb blast ki victim sing ki damakta Shillong da laiba Manipuri Association sing na candlelight vigil pangthokre Union Minister Ramdas B Athaba lena Amit Shah ga unaduna Tronglaubi thongdoki victim sing da justice phanganana ba taksin khre Amasung state asida nauna irang thoklabasu chief minister Kem Chana state asigi law and order gi fibam fagalakle high khre ISCOM media na sandok chaba Manipuri pau pungjasi fau bagi oinadi matang swai solution jare makhata ba pau singidamak ISCOM media bumit yeng ta duna lebiu